India ki ahanba Prime Minister Jawaharlal Nehru na laikhidaba chahi humfumathoi subagi thauram ngasi Manipur desu pangthokre. Manipur Pradesh Congress Committee MPCC na sinduna Imphal gi Congress Bhavan da ngasi pangthokpa thauram aduga mari leinana Manipur gi hanagi Chief Minister okram Ibobi na haikibada Manipur da palamba party na lengakpa haitaba haigadra natraga mafamatam amadi fibam khangna thabak tawdabana state asi chahi kuntra hena maning hankiduna amuk hanna pukhatpada waragani haiki mahakna makha takhibada chahi ani helaba Manipur gi irang asigi solution ama puthokna basu tawdri Upai Lairaktabadagi Handak Hakta President Rule Thamkibani Hauzik Ladiba Manipur gi Governor Asidi Constitutional Head Oina Mamintagi Oina Lebani Mapung Oina Prime Minister Narendra Modi Amadi Union Home Minister Amit Shah Anina State Asi Lengak Pagapangkhakni State ki Thakta Tourism Department na Sinlangduna Governor Masana Saruk Yagadaba Siroi Kumhai Hodokpagi Thauramda Paulo Bachet Kiba Paumi Singna Tongkiba State Transport ki Bastagi Manipur Haiba Wahai Murthatlu Haina Central Force na Haikiba Si Hairasu Haitrasu Tam Anirak Humrak Lengak Pairamba Ama Oibana Maha Regiment Haiba Si Karama Makalgi Force no Haiba Munna Khangi Manipur Murthatlu Haiba Wafam Asidi Mathak Thongba Authority Amagi Ayaba Yaudana Uniform Set Pa Aman Haiba Ngamloi Manipur Haiba Wahai Murthatlu Haina Order Tauduriba Misak Adu Governor Oigera Security Advisor Oigera Mabu Oigera Manipur Miamda Ifa Fazana Soy Kre Lan Kre Haina Sengdok Hobana Chumgani Authority ke Ayaba Laudana Manipur Haiba Wahai Muthat Kiba Oirabadi Hauzik Fauba Action Laudana Tumina Lady Basti Karimaram Gino Airport Tagi Governor Banglo Fauba Kilometer Taruk Taret Rom the Sangba Lambi Asidabu Helicopter Tonglaga Raj Bhavan Changi Haiba Si Yamna Ikainingaini Masibu Governor Si Laibak Ngak Libra Haina Hangladuna Masidi Prime Minister Amadi Union Home Minister Amit Shah Ikaifam Thoi Haiki Hujik Poba Mahari Zimengi Kambusi, Excel Loudon and Tumina Lay, Shikarikinova. Mahari Zimen, Moy Hajan, Gadam Kulolaga, I call Shoigrena, Shoigre Haibana Yaroeva, Excel Logadam never. Action to load the Shikarikinova, Tumina Lay, Narang Maktalu, kilometer Manga, Taruki, Airport in a Shibova, Lapa Lambi, the Boo. Governor say, like Panga even in issue. Kilometer Manga, Taruki, Shiju, other jungle the Kaida Lambi Shunatava. Shidaida, Pyrota, Trebel, Togangam Dana. Helicopter na pick up toroga sila targa Rajavan Sangi siu. Ikainingaini si Ikainingaini kanano ikaidu Amit Shah dunin Narendra Modi si Ikainingaini abasheb. Manipur si India ki sharu ama nati hire so government of India na highway roba clarification to roba. Aduga Manipur ki atai CSO lairi ne. Mohi BJP ki manung sing do 45 to Hanas Rajbhavan da ungta punsal laga mohi ungtang constitution na piba hai tare akoi hak ni ko governor da haije gadom na tieba akoi government semage akoi leaders si laire hai base haige haidana CSO punjin na view jo ikai dra base irresponsible loiba madu statement ne na ide sumai thamjani ge